ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯈꯣꯝ ꯕꯤꯖꯥꯅ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈ꯭ꯔꯕ ꯁꯛꯍꯦꯟꯕꯤ ꯑꯣꯖꯥ ꯂꯩꯁꯥꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯣꯏꯖꯒꯅꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯁ ꯔꯣꯖꯁꯨ ꯊꯣꯛꯈꯤ ꯀ꯭ꯂꯥꯁ ꯑꯁꯤꯗꯒꯤ꯫ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯃꯍꯩ ꯆꯠꯅꯈꯤ꯫ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯃꯊꯪ ꯀꯥꯏꯅꯈꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯁꯨ ꯄꯨꯡꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯁꯨꯟꯗꯔ, ꯗꯦꯕꯁꯟ, ꯇꯥꯏꯁꯟ, ꯔꯣꯕꯤꯟ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯍꯜꯂꯛꯏ ꯃꯥꯒꯤ ꯃꯌꯨꯝꯗ꯫ ꯁꯨꯟꯗꯔ ꯃꯌꯨꯝ ꯌꯧꯔꯛꯑꯗꯨꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯋꯥꯔꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗ꯭ꯔꯦꯁꯀ ꯑꯃꯠꯇ ꯍꯣꯡꯗꯣꯛꯇꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯇꯨꯅ ꯆꯔꯥ ꯋꯥꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ꯫ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯉꯁꯥꯏ ꯑꯩꯅ ꯁ꯭ꯀꯨꯜꯗ ꯎꯈꯤꯕꯗꯨꯕꯨ ꯃꯤꯁꯇꯨꯒꯤ ꯃꯑꯣꯡ ꯑꯗꯨꯕꯨ ꯀꯔꯤ? ꯆꯪꯈꯤꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯗꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯀꯧꯔꯛꯈꯤꯕꯗꯨꯕꯨ ꯌꯥꯝꯅꯁꯨ ꯏꯀꯥꯏ ꯑꯗꯨꯒ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯏ꯫ ꯃꯁꯤꯕꯨ ꯀꯔꯤꯕꯨ ꯑꯣꯏꯗꯣꯏꯅꯣ? ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯎꯕꯗ ꯁꯣꯏꯔꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ? ꯇꯥꯏꯁꯟꯗ ꯐꯣꯟ ꯇꯧꯕꯅ ꯐꯒꯅꯤ, ꯀꯥꯟꯅꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯁꯨꯟꯗꯔ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯗꯒꯤ ꯐꯣꯟ ꯂꯧꯔꯒ ꯀꯣꯜ ꯇꯧꯏ ꯇꯥꯏꯁꯟꯒꯤ ꯅꯝꯕꯔꯗꯨꯗ꯫ ꯀꯣꯜ ꯑꯗꯨ ꯔꯤꯡ ꯆꯠꯂꯤ꯫ ꯇꯥꯏꯁꯟ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯍꯜꯂꯣ ꯇꯥꯏꯁꯟ, ꯑꯩ ꯀꯩꯅꯣꯝꯃ ꯍꯧꯗꯣꯛꯀꯦꯅ ꯇꯧꯔꯛꯄꯅꯤ꯫ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯃꯤꯁ ꯔꯣꯖꯀꯤ ꯃꯑꯣꯡꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦꯅ ꯇꯧꯕꯅꯤ꯫ ꯅꯪꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯔ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯤꯁ ꯔꯣꯖꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯔ ꯊꯤꯒꯠꯇꯕ ꯌꯥꯗꯦ꯫ ꯀꯣꯜ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯏꯁꯟꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯚꯥꯏ, ꯑꯩꯗꯤ ꯅꯈꯣꯏꯗ ꯍꯥꯏꯗꯣꯛꯇꯕꯒꯤꯅꯤ꯫ ꯑꯩꯗꯤ ꯅꯈꯣꯏꯅ ꯎꯍꯧꯗꯕ ꯑꯃꯈꯛ ꯎꯍꯧꯏ, ꯃꯗꯨ ꯅꯣꯏꯗ ꯋꯥꯁꯦ ꯁꯥꯗ꯭ꯔꯤꯕꯒꯤꯅꯤ꯫ ꯑꯗꯣ ꯍꯥꯏꯔꯛꯎꯔꯥ ꯍꯧꯖꯤꯛ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯏꯁꯟꯅ ꯑꯃꯤꯁ ꯔꯣꯖꯅ ꯀꯥ ꯑꯃꯗꯒꯤ ꯊꯣꯔꯛꯂꯒ ꯆꯪꯈꯤꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯪꯈꯤ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯃꯈꯣꯏ ꯇꯨꯡꯗꯒꯤ ꯈꯪꯍꯧꯗꯅ ꯂꯦꯞꯂꯝꯂꯒ ꯀꯧꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯀꯣꯜ ꯑꯗꯨꯗ ꯁꯨꯟꯗꯔꯒꯤ ꯋꯥꯐꯝꯗꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯟꯗꯔꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯋꯥꯐꯝꯗꯣ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯍꯟꯈꯤꯕ ꯑꯗꯨꯗ ꯌꯨꯝ ꯑꯃꯠꯇ ꯆꯪꯅꯗꯕꯤꯗ ꯃꯤꯁ ꯔꯣꯖꯀꯤ ꯃꯌꯨꯝꯗꯣ ꯈꯪꯗꯣꯛꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯁꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯨꯝꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯁꯤ꯫ ꯅꯪ ꯑꯇꯩ ꯑꯩꯈꯣꯏ ꯀꯥꯡꯕꯨꯗꯣ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯈ꯭ꯔꯣ ꯁꯣꯏꯗꯕꯤꯗ꯫ ꯑꯁꯨꯝꯅ ꯁꯨꯟꯗꯔ ꯐꯣꯟ ꯑꯗꯨ ꯄꯠ ꯀꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯁꯨ ꯍꯧꯔꯗꯨꯅ ꯑꯣꯖꯥꯁꯤꯡꯗꯨ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯂꯧꯅꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯤꯁ ꯔꯣꯖꯁꯨ ꯑꯇꯣꯞꯄ ꯀ꯭ꯂꯥꯁ ꯑꯃ ꯂꯧꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤ꯫ ꯁꯣꯝꯗ ꯁꯨꯟꯗꯔ ꯑꯃꯗꯤ ꯇꯥꯏꯁꯟ ꯃꯈꯣꯏ ꯑꯅꯤ ꯀ꯭ꯂꯥꯁ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯤꯁꯀꯤ ꯃꯇꯥꯡꯗ ꯁꯨꯟꯗꯔꯅ ꯍꯥꯏꯔꯝꯃꯤ ꯇꯥꯏꯁꯟꯗ꯫ ꯚꯥꯏ, ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯏꯂꯦꯠ ꯇꯧꯔꯨꯒꯦ ꯍꯥꯏꯁꯤꯟꯅꯔꯒ ꯃꯤꯁꯇꯣ ꯀꯔꯝꯕ ꯀ꯭ꯂꯥꯁꯇ ꯆꯪꯂꯒ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯅꯣꯅ ꯌꯦꯡꯂꯨꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯥꯏꯁꯟꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯚꯥꯏ, ꯌꯦꯡꯂꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯅꯝꯕꯔ 1 ꯇꯧꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯈꯤ꯫ ꯃꯈꯣꯏ ꯇꯣꯏꯂꯦꯠ ꯇꯧꯐꯝꯗ ꯂꯧꯁꯤꯟꯅꯗꯨꯅ ꯃꯤꯁ ꯔꯣꯖꯄꯨ ꯌꯦꯡꯕ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯃꯤꯁ ꯔꯣꯖꯇꯨ ꯀ꯭ꯂꯥꯁ 6ꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯗꯨ ꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯃꯤꯁꯄꯨ ꯌꯦꯡꯏ꯫ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯡ ꯃꯌꯥ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯥꯞꯇꯛꯅ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯥꯏꯁꯟ ꯑꯃꯗꯤ ꯁꯨꯟꯗꯔꯗ ꯃꯤꯁ ꯔꯣꯖꯇꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯁꯥꯎꯅ ꯃꯨꯟꯅ ꯃꯃꯤꯠ ꯐꯥꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯇꯣꯏꯂꯦꯠ ꯇꯧꯐꯝꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯣꯏꯂꯦꯠ ꯇꯧꯐꯝ ꯑꯗꯨꯗ ꯌꯧꯔꯕꯗ ꯇꯥꯏꯁꯟꯅ ꯁꯨꯟꯗꯔꯗ ꯍꯥꯏꯔꯛꯏ꯫ ꯚꯥꯏ, ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯨꯗꯤ ꯑꯩ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯏ, ꯅꯪꯗꯤ ꯐꯥꯎꯗ꯭ꯔꯣ? ꯁꯨꯟꯗꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯚꯥꯏ, ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯑꯩꯗꯤ꯫ ꯇꯨꯃꯤꯟꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯚꯥꯏ ꯃꯔꯧ ꯂꯩꯅ ꯌꯦꯡꯉꯛꯏ ꯚꯥꯏ꯫ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯃꯤꯁ ꯔꯣꯖꯁꯦ ꯃꯤꯔ ꯂꯥꯏꯔ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯈꯪꯕꯗꯧꯅ ꯇꯧ꯫ ꯇꯥꯏꯁꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯅꯤ ꯚꯥꯏ, ꯇꯣꯛꯂꯁꯤ꯫ ꯑꯩꯅ ꯍꯦꯟꯅ ꯀꯤꯈꯠꯂꯛꯑꯦ꯫ ꯀꯨꯏꯅ ꯂꯩꯔꯔꯣꯏꯁꯤ ꯚꯥꯏ, ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯨꯔꯁꯤ꯫ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯃꯤꯁꯅ ꯃꯌꯨꯝ ꯍꯟꯈꯤꯕꯗꯣ ꯑꯗꯨꯏꯗꯨꯗ ꯃꯤꯁ ꯔꯣꯖꯀꯤ ꯃꯇꯨꯡꯗ ꯋꯥꯔꯤ ꯈꯔ ꯁꯨꯝ ꯈꯪꯗꯣꯛꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯚꯥꯏ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯣꯏꯂꯦꯠꯇꯒꯤ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫
Asumna numito skungi matamsu loiraduna satrasingdo mayumda hannakre ngehak leiraba matungda ozasingdo mayumda hannanabagidama skul adudagi matang thoknarai. Somda Tyson Debson Robin Sundar makoi Miss Rose ko tholakpa ngaiduna soroki matai amada lumduna yengduna lei. Ngehak leiraba matungda Miss Rose to makhongna tapna tholai. Aduga lambida arakpa auto amada tongduna chatki. Maduda Sundar hoi kangbu ado lumduna leiramba mafam adudagi yamna thuna thoraktuna lambida lakpa auto amada khamladuna makoisu tongduna lai. Miss Rose ki matungda inarai. Auto aduda tongduna Tyson Sundar Debson Robin makoi punna Miss Rose na tongliba auto ado kapthauduna makoi gi kangbugi auto aduna hangatki. Tunghannaduna Miss Rose na tongliba auto aduda yengi. Ngehak leiraba matungda Miss Rose na tongliba auto aduna amo thaugalai. Makoina tongliba auto adudagi amo hangatki. Asumna amana mo hangatli amana mo taptha tauraduna makoina tongliba auto singdo asumna Miss Rose po lumduna tanarakli. Miss Rose mayum yawrakladuna auto adubo khamhanduna paisa bara piramlaga leirak amada changki. Debson Tyson Sundar Robin makoisu auto adubo khamhanduna kumtharaduna auto bara piramlaga Miss Rose ki matungda tumin inarakli. Makoigi mitmangmaktada Miss Rose mayum amada haifet haijinkiba malaga mangki. Madudagi makoi yamna ngakki. Madu urubada karomdano makoigi Miss na haijinkibado haiduna khangdaduna tumin chap yungna leptuna makoi masen yengduna lai. Aduga wadi ngangnadaduna tuminna sap yungduna makoi masen yengduna lai. Aduga wadi ngangnada amuk Miss Rose na haijinkiba adu karomdano changkribado khanghauda mangkiba jaga aduda makoi punna changsilai. Makoina mapado yaurabada sap leptuna asum yenglakpada Miss Rose na haijinduna changkriba manba adomda yenglubada yumjao achauba ama urami. Hek yengbada yum ado phibam yamnasu soklami. Miranga ika karaduna yengbada akiba masu phawbugum taw. Misu kanama lainadaba manba yum aduda khallamliba jinga dusu tattatli punghokoi. Yumthak aduda kubliba jinga adusu kublibara kubdribra khangdraduna leiram. Sumang maya aduda napi singsu pungsong makai jangal ole mafam adusu. Makoi punna Debson Tyson Robin Sundar yum aduda changlaklam. Aduga Tyson na Sundada hairai. Bai yumse midi amatta leinaramdau mane. Yum asigi phungase loina ti ado aidi kiba ma phawbum tawida. Sundarna makha tare ngaiko bai. Aikoi mafamsida laklabanina yengbadi yengasi. Miski mayumbo oirasu tupagi bo oirasu aidi khangningi bai. Ngahak yengkisi. Debson amo makoi anida yengduna makha tare bai. Tansilai aidi tawrise. Sida kuinaga leptuna leibase isase kainoma tawida. Robinna amu hairai bai ai change. Yumsida noi tumina lei. Midi leinabadi mande. Laabanina aikoi ninghanaba yade. Adubu amabu oirasu koiningba meka oijarasan misto thoroklasu aikoi koirapani hek haijilasi. Noi aigi tungda idan changiko. Asi haidina Robinna mang thangduna yum aduda changsil. Yum adugi mangon yaurakpada yengluba kandasu yum adugi palamliba thong adusu loina teklaga tongan hiktharaga leiba aduna imung aduda leiriba pot cheiching mayam adu ihang hangna uram. Robingi tungda makoi mathang changsinnarakduna Robinna yengliba aduda karino haina yengnaduna leiri. Adubu makoi masada thuk lauba akiba madi poklami. Makoi marina yengba kanda aduda imungda tharamliba hamung kangkhal adusu loina teklaga gyanmel amata tadaba makai leiram. Jaga mafam aduda uriba kuina mi leinadabagi mirang kasinduna leibak makha aduda leinin kaba aduga leibak leisau karaduna
ꯂꯩꯕ ꯑꯃꯗꯤ ꯃꯄꯥꯜꯗꯒꯤ ꯃꯔꯤ ꯃꯔꯥꯡ ꯆꯠꯄ ꯅꯥꯄꯤ ꯁꯤꯡꯕꯤ ꯀꯌꯥꯁꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯐꯥꯎꯖꯤꯜꯂꯒ ꯎꯔꯤ ꯋꯥꯔꯤꯒꯨꯝ ꯍꯧꯁꯤꯟꯗꯨꯅ ꯂꯩꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯀꯣꯏꯕꯁꯤꯡꯗꯨ ꯌꯦꯡꯕꯗꯁꯨ ꯐꯛꯂꯥꯡꯒꯗꯨꯁꯨ ꯏꯟꯊꯗꯨꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧ꯫ ꯌꯨꯝꯊꯛꯇꯨꯒꯤ ꯀꯨꯞꯂꯤꯕ ꯖꯤꯡꯒ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯔ ꯑꯃ ꯐꯨꯛꯇꯣꯛꯂꯒ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩ꯫ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯌꯦꯡꯈꯠꯂꯛꯄꯗ ꯑꯇꯤꯌꯥꯒꯁꯨ ꯂꯣꯏꯅ ꯎꯔꯤ ꯌꯨꯝꯊꯛꯇꯨꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯄꯣꯠ ꯑꯃ ꯇꯨꯊꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯃꯣꯏꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯗꯦꯕꯁꯟ, ꯇꯥꯏꯁꯟ, ꯔꯣꯕꯤꯟ, ꯁꯨꯟꯗꯔ ꯂꯥꯎꯏ, "ꯍꯣꯏ ꯃꯥꯎ" ꯑꯁꯤ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯥꯟ ꯑꯀꯣꯟꯒ ꯅꯥꯏꯅꯗꯕ ꯃꯈꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯥꯏ ꯀꯥꯏꯗꯨꯅ ꯂꯥꯎꯗꯨꯅ "ꯇꯝꯅꯔꯦ ꯇꯝꯅꯔꯦ" ꯂꯥꯎ ꯂꯥꯎꯗꯨꯅ "ꯇꯝꯅꯔꯦ ꯇꯝꯅꯔꯦ" ꯃꯈꯣꯏ ꯑꯃꯅ ꯑꯃꯗ ꯍꯥꯏꯅꯔꯤ꯫ "ꯚꯥꯏ, ꯅꯣꯏꯕꯨ ꯊꯨꯅ ꯆꯦꯟꯊꯣꯛꯂꯛꯑꯣ! ꯉꯥꯏꯈꯣ ꯚꯥꯏ, ꯑꯩ ꯀꯤꯔꯦ! ꯚꯥꯏ, ꯑꯝꯇ ꯉꯥꯏꯈꯨꯑꯣ! ꯆꯦꯜꯂꯛꯑꯣ! ꯂꯥꯛꯑꯣ! ꯂꯥꯛꯑꯣꯅꯦ" ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯖꯒꯥ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯊꯨꯡꯂꯝꯃꯤ꯫ ꯄꯥꯈꯠꯄꯒ ꯑꯀꯤꯕꯒ ꯄꯨꯟꯈꯤꯗꯨꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯦꯟꯊꯣꯛꯅꯔꯛꯄꯒꯤ ꯃꯈꯣꯏ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯨ ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯅꯗꯕ ꯃꯈꯩ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯦꯞꯄꯁꯨ ꯌꯥꯎꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯃꯍꯩ ꯃꯍꯩ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯗꯨꯅ ꯑꯆꯥꯄꯣꯠ ꯑꯃꯗꯤ ꯃꯤꯅꯔꯦꯜ ꯋꯥꯇꯔꯒꯤ ꯏꯁꯤꯡ ꯃꯆꯥ ꯑꯃꯁꯨ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯏꯅꯦ ꯑꯗꯨꯗ ꯋꯥꯐꯝ ꯑꯃ ꯍꯪꯂꯝꯃꯤ ꯁꯨꯟꯗꯔꯅ꯫ "ꯏꯅꯦ, ꯀꯩꯅꯣꯝꯇ ꯁꯤꯒꯤ ꯑꯥꯒꯤ ꯎꯔꯤꯕ ꯂꯩꯀꯥꯏꯁꯦ ꯃꯁꯤꯁꯤꯗ ꯑꯁꯨꯝ ꯆꯨꯝꯅ ꯆꯪꯈ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯑꯣꯖꯥ ꯑꯣꯏꯕꯤ ꯃꯤꯁ ꯔꯣꯁ ꯍꯥꯏꯅ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ, ꯃꯁꯤꯁꯦ ꯍꯪꯒꯦꯅ ꯇꯧꯕꯅꯤ ꯏꯅꯦ." ꯁꯨꯟꯗꯔꯒꯤ ꯋꯥ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯏꯅꯦ ꯑꯗꯨꯅ ꯏꯉꯛ ꯉꯛꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯪꯍꯟꯅꯤꯡꯗꯕꯒꯨꯝ ꯇꯧꯕ ꯑꯗꯨꯁꯨ ꯏꯅꯦ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯥꯏꯁꯟꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ, ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯤꯁꯀꯤ ꯃꯌꯨꯝ ꯈꯪꯅꯤꯡꯉꯦꯅ ꯇꯧꯕꯅꯤ꯫ ꯉꯁꯤꯁꯨ ꯃꯤꯁꯀꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯏꯟꯅꯖꯔꯛꯄꯅꯤ꯫ ꯃꯤꯁꯅ ꯑꯩꯈꯣই ꯂꯥꯛꯏ ꯍꯥꯏꯕ ꯈꯪꯈ꯭ꯔꯗꯤ ꯑꯃꯨꯛ ꯆꯩꯔꯛꯀꯅꯤ ꯈꯟꯗꯨꯅ ꯈꯪꯍꯟꯗꯅ ꯂꯥꯛꯄꯅꯤ"꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯕꯗ ꯑꯁꯨꯝ ꯏꯅꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡꯒ ꯑꯣꯏꯕ ꯑꯁꯤꯗ ꯑꯩꯕꯨ ꯍꯥꯏꯔꯁꯤꯔꯅꯦ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯈꯟꯕꯒꯨꯝ ꯂꯩꯔꯝꯂꯒ ꯏꯅꯦ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨ ꯂꯤꯔꯛꯏ꯫ ꯏꯅꯦ ꯑꯗꯨꯅ ꯂꯤꯔꯛꯏ, "ꯅꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯣ꯫ ꯅꯣꯏꯅ ꯍꯪꯂꯤꯕ ꯃꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ, ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯣꯖꯥ ꯑꯃ ꯑꯣꯏꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯦ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯔꯝꯕꯅꯤ꯫ ꯃꯥꯒꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯍꯟꯅ ꯌꯦꯡꯕꯗ ꯃꯕꯣꯛ ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯨ꯫ ꯃꯕꯣꯛꯅ ꯌꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯕꯣꯛꯇꯨꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯁ꯭ꯀꯨꯜ ꯑꯃꯗ ꯖꯣꯏꯟ ꯇꯧꯏ ꯍꯥꯏꯕ ꯄꯥꯎ ꯇꯥꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯖꯥ ꯑꯣꯏꯔꯕ ꯀꯥꯟꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯍꯜꯂꯛꯄꯗ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯣꯏꯅ ꯃꯤꯁ ꯔꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯊꯣꯛꯂꯛꯏ ꯍꯥꯏꯅ ꯃꯌꯥꯝꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯛꯈꯤ꯫ ꯁꯥꯔꯤ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯕꯣꯏ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯍꯥꯏꯅ꯫ ꯑꯗꯨꯒ ꯃꯥꯕꯨ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯎꯏ ꯍꯥꯏꯕꯁꯦ ꯄꯥꯎꯁꯦ ꯌꯥꯝꯅ ꯇꯥꯈꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯃꯁꯛ ꯐꯖꯅ ꯈꯪꯕ ꯎꯔꯒꯅ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯊꯦꯡꯅꯩ ꯍꯥꯏꯅꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯆꯪꯅꯗ꯭ꯔꯕꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯥꯏꯗꯦ ꯑꯗꯨꯝ ꯊꯣꯛꯏ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯍꯥꯏꯅ ꯍꯥꯏꯅꯩꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯅꯦ ꯑꯗꯨꯅ ꯋꯥꯔꯤꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯏꯅꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯥꯏꯁꯟ, ꯁꯨꯟꯗꯔ, ꯔꯣꯕꯤꯟ, ꯗꯦꯕꯁꯟ ꯃꯈꯣꯏ ꯋꯥꯔꯤ ꯇꯥꯔꯒ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯨ ꯌꯥꯝꯅ ꯀꯥꯏꯈꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯑꯀꯤꯕꯁꯨ ꯐꯥꯎꯏ ꯃꯈꯣꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯅꯒ ꯍꯥꯟꯅ ꯆꯤꯡꯅꯕꯒ ꯑꯁꯦꯡꯕꯗꯣ ꯈꯪꯂꯕꯗ ꯃꯈꯣꯏꯁꯨ ꯏꯅꯦ ꯑꯩꯈꯣꯏꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯁꯨ ꯏꯅꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯑꯣꯇꯣ ꯑꯃ ꯐꯥꯗꯨꯅ ꯇꯣꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯥꯏꯁꯟ, ꯗꯦꯕꯁꯟ, ꯔꯣꯕꯤꯟ ꯑꯃꯗꯤ ꯁꯨꯟꯗꯔꯁꯨ ꯀꯥꯔꯛꯂꯤ꯫
ꯁ꯭ꯀꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯉꯟꯅ ꯀꯥꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗ ꯃꯇꯝ ꯑꯗꯨꯗ ꯑꯇꯩ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯑꯃꯠꯇ ꯂꯥꯛꯅꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯇꯩ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯤꯁ ꯔꯣꯁꯄꯨ ꯂꯥꯛꯄ ꯉꯥꯏꯅꯔꯝꯃꯤ꯫ ꯗꯦꯕꯁꯟ ꯁꯨꯟꯗꯔ ꯍꯣꯏ ꯃꯈꯣꯏ ꯀꯥꯡꯕꯨꯅ ꯃꯤꯁ ꯔꯣꯁ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯒꯦꯠꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯃꯤꯁ ꯔꯣꯁꯇꯣ ꯂꯥꯛꯄ ꯎꯔꯕꯗ ꯆꯪꯂꯛꯈꯤ꯫ ꯃꯤꯁ ꯔꯣꯁꯇꯣ ꯑꯣꯖꯥꯁꯤꯡꯅ ꯂꯩꯕ ꯔꯨꯝ ꯑꯗꯨꯗ ꯗꯦꯕꯁꯟ ꯇꯥꯏꯁꯟ ꯁꯨꯟꯗꯔ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯡ ꯃꯤꯁ ꯔꯣꯁꯀꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ ꯍꯧꯅꯅꯕꯒꯤ ꯕꯦꯜꯁꯨ ꯇꯥꯔꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯣ ꯃꯥꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯣꯏꯅ ꯆꯪꯅꯈꯤ꯫ ꯗꯦꯕꯁꯟ ꯍꯣꯏ ꯀꯥꯡꯕꯨꯁꯨ ꯆꯪꯈꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ꯫ ꯆꯪꯂꯛꯏ ꯃꯤꯁ ꯔꯣꯁ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯣ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯤꯁ꯫ ꯃꯤꯁ ꯔꯣꯁꯅ ꯁꯤꯠ ꯗꯥꯎꯟ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯐꯝꯍꯜꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯤꯁ ꯔꯣꯁꯅ ꯁꯨꯟꯗꯔꯕꯨ ꯀꯧꯏ꯫ ꯃꯤꯁ ꯔꯣꯁꯅ ꯁꯨꯟꯗꯔ ꯅꯪꯒꯤ ꯕꯣꯏ ꯑꯃ ꯄꯨꯔꯛꯎ꯫ ꯁꯨꯟꯗꯔꯅ ꯍꯣꯏ ꯃꯤꯁ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯏ ꯑꯃ ꯄꯨꯗꯨꯅ ꯆꯪꯉꯤ꯫ ꯑꯗꯨꯒ ꯃꯤꯁ ꯔꯣꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯕꯣꯏ ꯊꯝꯃꯝꯃꯣ ꯑꯗꯨꯒ ꯅꯪꯒꯤ ꯐꯝꯐꯝꯗ ꯑꯃꯨꯛ ꯐꯝꯖꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯁ ꯔꯣꯁꯅ ꯔꯣꯕꯤꯟ ꯇꯥꯏꯁꯟ ꯗꯦꯕꯁꯟ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯀꯧꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯏꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯂꯧꯔꯒ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯤꯁ ꯔꯣꯁꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯏꯔꯤꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯕ ꯌꯥꯔꯣꯏ, ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯄꯥꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯇꯨ ꯂꯣꯏꯔꯗꯨꯅ ꯃꯤꯁ ꯔꯣꯁꯁꯨ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯁ꯭ꯀꯨꯜꯗꯨ ꯁꯨꯇꯤ ꯊꯥꯔꯗꯨꯅ ꯃꯌꯥꯝꯗꯨ ꯃꯍꯩ ꯏꯔꯥꯡ ꯂꯥꯡꯅꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯑꯣꯖꯥꯁꯤꯡꯁꯨ ꯆꯠꯅꯈꯤ꯫ ꯗꯦꯕꯁꯟ ꯇꯥꯏꯁꯟ ꯁꯨꯟꯗꯔ ꯔꯣꯕꯤꯟ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯒꯦꯠ ꯋꯥꯡꯃꯗ ꯃꯤꯁ ꯔꯣꯁꯄꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤꯁ ꯔꯣꯁ ꯊꯣꯛꯂꯛꯏ꯫ ꯎꯔꯝꯃꯤ ꯃꯤꯁ ꯔꯣꯁꯅ ꯃꯈꯣꯏꯕꯨꯁꯨ꯫ ꯑꯗꯨꯒ ꯃꯤꯁ ꯔꯣꯁꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯀꯅꯥ ꯉꯥꯏꯔꯤꯅꯣ? ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣ, ꯉꯥꯎꯁꯤꯟꯅꯒꯅꯨ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯐꯣꯇꯣ ꯑꯃ ꯐꯥꯔꯒ ꯆꯠꯈꯤ ꯃꯤꯁ ꯔꯣꯁ꯫ ꯗꯦꯕꯁꯟ ꯇꯥꯏꯁꯟ ꯔꯣꯕꯤꯟ ꯁꯨꯟꯗꯔꯁꯨ ꯃꯤꯁ ꯔꯣꯁꯀꯤ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯃꯈꯣꯏ ꯀꯥꯡꯕꯨ ꯃꯌꯨꯝꯗ ꯍꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯑꯃꯨꯛ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯏ ꯁꯨꯟꯗꯔ ꯗꯦꯕꯁꯟ ꯇꯥꯏꯁꯟ ꯔꯣꯕꯤꯟ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯏꯖꯩ ꯃꯤꯁ ꯔꯣꯁꯄꯨ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯤꯁ ꯔꯣꯁꯄꯨ ꯉꯥꯏꯔꯕꯁꯨ ꯂꯥꯛꯂꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯕꯦꯜꯁꯨ ꯇꯥꯔꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝ ꯂꯣꯝꯗ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯆꯪꯅꯔꯛꯈꯤ꯫ ꯃꯈꯣꯏꯁꯨ ꯆꯪꯂꯝꯃꯤ꯫ ꯍꯥꯐ ꯊꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯕꯦꯜ ꯈꯤꯡꯂꯛꯏ꯫ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯂꯣꯏꯅ ꯊꯣꯛꯅꯔꯛꯈꯤ ꯁ꯭ꯀꯨꯜꯒꯤ ꯑꯀꯣꯏꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ꯫ ꯑꯗꯨꯕꯨ ꯗꯦꯕꯁꯟ ꯁꯨꯟꯗꯔ ꯈꯣꯏ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯤ ꯃꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯃꯤꯁ ꯑꯗꯨ ꯂꯥꯛꯇꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯈꯤꯗꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯈꯣꯏꯒꯤ ꯃꯤꯁꯅ ꯃꯈꯣꯏꯒꯤ ꯕꯣꯏꯗ ꯏꯕꯤꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ꯫ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯅꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕ ꯑꯃ ꯃꯤꯁꯅ ꯍꯥꯏꯒꯗꯕꯅꯤ, ꯉꯥꯎꯁꯤꯟꯅꯒꯅꯨ, ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯤꯔꯝꯕ ꯋꯥꯍꯩꯁꯤꯡ ꯃꯈꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯃꯗꯤ ꯋꯥꯍꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯈꯤ꯫ ꯈꯪꯈꯤ ꯃꯣꯏꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁ ꯔꯣꯁ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ꯫ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯃꯤꯁ ꯔꯣꯁꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯁꯥꯏꯑꯣꯟ ꯇꯝꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯂꯦꯞꯇꯅ ꯁꯤꯟꯊꯅꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯃꯤꯁ ꯔꯣꯁꯀꯤ ꯋꯥꯈꯜ ꯈꯟꯗꯨꯅ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯀ꯭ꯂꯥꯁ ꯃꯇꯝ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯅꯔꯛꯈꯤ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯈꯤ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯗꯦꯕꯁꯟ ꯇꯥꯏꯁꯟ ꯁꯨꯟꯗꯔ ꯔꯣꯕꯤꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ミス ꯔꯣꯁꯀꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯉꯥꯏꯕꯗꯤ ꯂꯦꯞꯂꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯁ ꯔꯣꯁ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗꯦ꯫ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯨ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯗꯁꯨ ꯃꯈꯣꯏꯒꯤ ꯃꯤꯁꯄꯨ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯗ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯅꯈꯣꯏꯒꯤ ꯃꯤꯁ ꯔꯣꯁꯇꯣ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯕꯨ ꯂꯥꯛꯇꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯥꯕꯨ ꯂꯥꯛꯇꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯑꯌꯥꯝꯕ ꯐꯒꯠꯂꯛꯏ꯫ ꯅꯈꯣꯏ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ ꯍꯥꯏꯗꯨꯅ ꯗꯦꯕꯁꯟ ꯔꯣꯕꯤꯟ ꯁꯨꯟꯗꯔ ꯑꯃꯗꯤ ꯇꯥꯏꯁꯟꯕꯨ ꯊꯦꯝꯕꯤꯔꯤ꯫ ꯃꯈꯣꯏꯁꯨ ꯅꯤꯡꯕ ꯀꯥꯏꯅ ꯊꯣꯛꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯁ ꯔꯣꯁꯁꯨ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯗꯦꯕꯁꯟ ꯁꯨꯟꯗꯔ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯨ 12 ꯄꯥꯁ ꯇꯧꯔꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯀꯥꯏꯅꯕ ꯇꯥꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫